ngasi ayuk phongbasi phongsingnigi maruoiba pau kharagat khongkacharaga ma'am da share tawjage ahanbada lainga ka manaraga namthak tawduna training tharubagi wathok forest department ki senior oiraba officer sing thawai soknare promotion kabada tangai fadana sangba training amakhak manipur lengakna logi wangba tharuba amasung madugi mahina sahi tara hena senior oiraba ranger sing kalaga mi amabu assistant conservator of forest MFS grade 2 the promotion P hibadagi forest department ki senior oiraba officer sing thawai soknare pawsi gi matung ina department asi range forest officer forest ranger dagi manipur forest service grade 2 MFS grade 2 the promotion ka bagi recruitment rule the officer sing asina India government ki forest and environment ministry na recognized to institution amadagi forestry wildlife diploma certificate paiba mi oigadabane asigumba khudongchaba asi manipur government amasum forest department na namthak tawduna training tharuba range forest officer amada piduna hokiba august 13 da KS Hitler kowa range forest officer forest ranger ama manipur forest service grade 2 assistant conservator of forest promotion pirubadagi wathok asi lakpani hensu pausi isna makhatari atopa pau manung mem sigi pau si ena ngarang numidang weramgi chifong ki lokhachraga mem na share taw jakhrabani tawbadabo siguma thawdo wathok si manipur dadi yamna toina tabadi oidaba tawbadabo atopa mafamda tho amoy heningai di leite ambuka hanna mem min akong singnabagi damakta share taw jage masa nupa tathi ruba mapa wakhal taminakhre Sugunu police station gi manung sana laiba sugunu awang laikai digi miyoi amana pokpadagi mamit udraba amadi makhong jusat pangamdraba hek poksaba masabo tathi tawona tawbire haibigi pau ama phangmadigi lawyer for human right manipur LHRM na mapabu counseling piduna wakhal tahankri haidi hairiba mapaduna haksangi pibam soinaibada natana mamisu udraba masabu tathi tawona tawbire haina parents council for person with disability Manipur ki assistant secretary Konthaujam Soniana lawyers for human right paupirakhi loinana MHRM na thasigi mapanda Sugunu police station na complaint ama thagalakhi loinana ngasi Sugunu police station na hairiba mapadu kaukhatun officer in charge Songthom surgeon amadi LHRM gi director advocate KS Lambisana Maidingu amadi member advocate RK Somorjitna counseling piduna wakal tahan ki amadi matungda tawduna ba pautak piki loinana kanaguma miyu amana na masoiraba angang singmu tathi tawena tawba thengnarabadi contact number 70051433391 natragana 8132020560 amasum email address lawyer@gmail.com da pau pirakpa yagani Sugunu police station matam sana thabak lakholakpagidamak officer in charge bu thakatpa phungdoi haina lawyer for human right manipur gi role aduna makhatana su phungdorakli atopa paw manamu october 13 dagi matam kaktana general strike tawragani laimakhongi ima kaunu lairembigi laisang thugairambada natana yum kai thugaib amadi thabak subu satpamioi phuba seibigi thawangsa tharakpasing laingakna tha sigi 13 phawbagi manungda miyam khangna sairak pibugo loinana lal hejagadabane Natrabadi thangnaba October 13 gi ayuk pung 5 dagi matam kaktana general strike tawragani haina tongan ba lup kunthra henbana punsilaga semba ilamtam kanba lupna ngasi paumishingna phungdorakle hiramasigi matangna thangmaiban hijam dewan laikaida ebendau sobam mawaw lairembigi sangnena paumisingga unaba amada lup asigi convener waikhom nelabantana hai Laimakhong da hauzik khundari basi sei kunthra gi mamang da leiramba nate nauno khundaragli basing asina yelhomi phuruk ko mari leinaba khudima manghalakna ba hotnaragli ba asida laingangna akanba miyeng sangadabane ahang balamhang ubra nauno khul maming thonjinduna khunda silagli ba amadi imphal gi manung da phawba anauba lam maming nauna thonjilagli ba asida laingangna athingba pigadabane hairi magna makhatana hai phurup amagi maru oiba laisang thugaiba natana yum kai thugaiba miyoi kya da phurakpagi thawong sienari basing laingangna October 13 gi mamangda miyamda lale haigadabane loinana sairak pigadabane sing amadi tamda lairiba yelhomi singi laifam khudingma akhanaba logi makhada ngakpi sinbigadabane laisangda amang ata thwaliba kangbu gi miyoi singna lone yadaba mawongda
खुलाइनसिंग पाइरिबा असि लैंगाकना अथुबा मतमदा फगतकदबने डिमांडसिंग अक्टोबर 13 फाउबगी मनुंगदा लैंगाकना थबक ओइना ओंथोकदबने नत्रबदि थांगनब नुमित अक्टोबर 13 के अयुक पुंग 5 दगी मतम कक्तना जनरल स्ट्राइक तौरगने हैनसु पाउसीसना मखातना फोंदोरकली अतोपा पाव मनु मैम हौजे हौजिक मणिपुर थोकपा यामना साव इशू अमा ओइरिबा कंटेन अमनि मैम सी खतंग सांगे मैम सि लोयफोक्ति पाथोक्सरगे मिपुंग खुदिमक्ता थेंगनरिबा अवाब अमदि ओइगदुरिबा कंटेन अमनि प्राइवेट ओजासिंगी येंगदबा यादबा लई राजेन कोविड-19 मरम ओइरगा लानाई स्कूल सिंगना माहिरोय सिंगदगी सादा कुंथ्रा थागी फी लौननबा थोकिबा लैंगा की यथंग अदुगी मयोक्ता एम सुना लरोगलिबा फिरेब अदु हंदो खननबा वरी साननबा लैंगांगना एजुकेशन एस डायरेक्टर सिनखरे लामसांग असेंबली कंस्टिट्युएंसी की मनुंगदा लैबा स्कूल सिंगी फिबम येंगसिन मसतपदा एजुकेशन मिनिस्टर सरोखाइबम राजेन पाउमी सिंगदा हाइखी तंगाई फद्रबदी मा की थाकता माहिरोय लुप असिगी थौमी सिंग उनदुना वरी सनगने कोविड-19 लाकपना मरम ओइरगा थबक सुफम नोंफम लैतबगी अवाब लै हैबदु अचुमने अमरोमदा लानाई स्कूल सिंगदा ओजा ओइरिबा मियोय सिंग असिसु मखोइना पाइजरिबा सिनफम असिदा हिंगनबा लंबी ओइजरिबने लमदम असिदा लैरिबा लानाई स्कूल सिंग असिदी अतोपदगी ग्रांट्स नसिंगबा अमता फंगदना माहिरोय सिंगदगी लाकपा फी अदु खक्तना स्कूल चलायरमने अदुबो कोविड लाकपा असिना मरम ओइरगा स्कूल थिंगलकपदगी लाइरिक तमलक्तबा अदुबो ओजा सिंग अमदी स्टाफ सिंग अदुगी तलब तिपिदबा यादबा फिबम लाकली ओजा सिंग अदुबो थबक तौरिबनिना तलब पिदबा तारबदी मखोइगी हिंगनबा लंबी अदु कक्थतपगुम थोकदबा लैरिबने मपालमगी स्कूल सिंग फी अदुमक थिनरिबने कोविड लाकपसिना मरम ओइरगा अतोप स्टेटना फी लौब लौदबगी वफमदा येंगलगा लैंगाकना थबक तौब नते मसिदी हानाना फिरेब लौरगा लैरमनबा तुंगदा नौना मिनिस्टर ओइरकपदा मसि पुथोलगा थबक ओंथोकपदा करी कायबगी हाइना हंगबगी वाने स्कूल लिंखलिबा सिंगना सादा कुन हापा अदुगा माहिरोय सिंगदगी सादा कुंथ्रा पुथोलगा ओजा सिंग अदुगी तलब अदु सादा यंखै पीबासी करी सुकाइदे हाइदुना खन्नरगा लेपखिबने मियोयबगी मिनुंगसी येंगलगा फिरेब अदु लौखिबने लौरकलिबा खोंथांग असि मरम चादबा नते माहिरोय सिंगदगी खरा अमदि स्कूल मैनेजमेंट कमिटीदगी खरा पुनसिलगा ओजा सिंग अदुगी हिंगबा यानबा खोंथांग अमा लौखटपने हाइखि मदु पुन्ना फमिनरगा करी तौबा याबगी हाइबदु येंगमिनसी लैंगाकी स्कूल सिंग असिदा माहिरोय सिंग असि तमलंबा तारबदी मसिगी प्रॉब्लम असि थोकलमदबा याय मम्मा मपा ओइबसिंगना लैंगाकी स्कूल सिंगदा मसा मसुसिंग थारमलबदी मसिगी प्रॉब्लम असि लेरमदबा याय मरमदी लैंगाकी स्कूल तंबसिंग फी थीनबा हाइबा लैते ओजासिंगी तलब पीदबा लैते हाइखि लाना स्कूल ओजा ओइबसिंग नखोइगी स्कूल थिंगलबनिना तलब पीरोय हाइबदी यादबना लैंगाकना खोंथांग असि लौखलकपने मखोइना फंगदबा सेनफम असि यामना यामखिद्रबा सेनफमनी मरम असिना एम सुना लौरिबा खोंथांग असि हंदोकपियो हाइखि माहिरोय लैतबा स्कूल सिंग पुनसिनबगी थबक लौखटखिबा अदु लैंगाकना माहिरोय लैतबा येंगलगा पुनसिननबा याथंग पीखिबा लैरे अदोबि स्कूल असि खरा सेंगबतपिरबदी माहिरोय यामना पुथोकपा यागदबि स्कूल याउरिबसिंग असि करी तौबा याबगी हाइबदु खनाखिगनी हाइनसु पौक्सीसिदा मखाताना फोंदोरकली मरक थना मपालमगी ओइबा पावंगतंग हपसरमगी यूपी की बालियादा युमलोनबना लैसाबी मसा अमा सही अमा हेन रेप तौखरे मसागी सही 13 सुरबी लैसाबी मसा अमाबु मफम असिगी खुन अमदा माकी युमलोनबा अमना हौकिबा सही अमा मखाई हेन कयार हन्ना रेप तौखरे हाइना ngasi नोमाइजिंग नुमिता पुलिसना फोंदोखरे नुपी मसादुगी ममाना थांगलखिबा वफमदा युमफम ओइरगा मसागी सही कुनरोम सुरबा चेनरिबा नुपादुगी मथक्ता केस अमा रजिस्टर तौरे हाइना पुलिसना हाइखि दालित नुपी मसा अदुगी ममाना महाकी सही 13 सुरबी मसा नुपी अदुबु मसागी सही कुन सुरबा युमलोना बदुना सही अमा मखाई हेन रेप तौखरे हाइना पुलिसता ngarang वकत अमा थांगलखिबनी हाइना SHO रेवती पुलिस स्टेशन राजीव सिंहाना हाइखि नुपी मसा अदु मेडिकल एग्जामिनेशन की दमक थाखरे सेनबा मियो अदु फानाबा होनरी हाइनसु पॉक्सीसना मखा तरकली अतोप थोअनिंगदबा मरुओइबा पाव मनमु रेपिस्ता पार्टी टिकट पीरे कांग्रेस वर्कर उत्तर प्रदेश की दियोरियादगी पार्टी टिकट की नोमिनेट तब मियो अमबु महाक रेप केस अमगी एक्विसनी हाइरदुना मदुगी मयुक्ता येतखिबी कांग्रेस नुपी वर्कर अमबु पार्टी मनुंगी मिफम अमदा फुखरे नकल अमदा अखोगी पार्टी लुसिंगबसिंगना हाथरास नुपी अदुगी अचुंबा वयेलगी दमक थेंगनरी नकल अमरोमदना रेपिस अमदा पार्टी टिकट पीरी मसी अरानबा वरेपनी मसीना अखोगी पार्टी की मिक्सत थियनगनी हाइना कांग्रेस की नुपी वर्कर तारा देवी यादव की वरोल पल्लदुना पावगे एजेंसी ना हाइखि पाक सना संदोरखिबा सेलफोन वीडियो सिंगना तारा देवी बु नुपा कांगबु अमना फुबा इनबु उतली मापु ममै थंगदा अतै मियोय खरना कनखि अमसु मफम अदुदगी पुथोखि पुलिसता थांगतपा महाकी वकत्ता
Tara Devi na Congress District President Dharmendra Singha, Vice President Ajoy Singha amasum atai anibu mangonda attack toba mioi duni haki mak pu seran turan tauki amasum molest tauki haina makoi bu mahna maral sikhi. BJP MLA Janmenjoy Singha sikhibegi matungda hanghau basit adugidama Congress na Mukunda Bhaskar bu candidate oina puthokliba Dioriada Town Hall adugi by poll pangthokadauri. Party gi atai nupi worker ahum unanaba lakhibi Tara Devi na party gi National Secretary Sachin Nayakta laina sum ama langsinki haibigi maran sinki thunama khatnaba horakhi amasum mangona khut thakhi ehakna party bu warep adu amuk hana khantahanba pami aina Sachin Nayakta thakiba laite mahak Mukunda Bhaskar ticket piribagi maram karigino haibadu ehakna khangba pamkhi amasum madudagidi aibu furakre haina Tara Devi na haikhi. Tara Devi da khut tharakibadu leibaki mafam punamakta asauba pokhankiba Hathras-tagi schedule caste ki nupi sahi kun surabi nupi masa amabu gang rape tauki amasum tamthina otkibadugi wathok maraktani. Sayol anirom hingnabagi lanthingnaramlaba tungda nupi adu Delhi Hospital amada sikre police na mahaki imung manungi miyoi singbu makhoigi yum manungda thong nonsinduna thamlaga haksang adu numit adugi ahing adumaktada police na mai thadokhi. Thaudo adugi matangda Uttar Pradesh ki Yogi Adityanath government ki mathakta thina saibada Congress na haujuk phawar mangjin thadun lairibani haujukti Tara Devi gi mathakta khut thakibadugi matangna Union Minister Hardip Puri na ngasi Congress ta onsilakre. Rape accused amabu candidate oina thagatpagi mayokta yetkibi nupi worker amabu Congress lusingbasingna masa paiduna phukre. NCW National Commission of Women na thaudo asi soidanama Khangjingadabani amasum maralebasingdu akan maserak soidana phangangadabani haina mahaki Hindi tweet amada haki haina supoksisna makhatana phungdorakli. Atopa paw manamu Jharkhand JMM gi leader amadi mahaki loinabi nongmaina hana kapsilaga thangna thinduna halamlei. Jharkhand yamna tangna amadi thajadana thokpa thaudo ama oina state asida yamna active oiba political party ama oina leidiba Jharkhand Murti Morcha JMM gi senior leader amadi maki loinabi animak sakhangdaba khulai paiba mioi kharana nongmaina kapsilaga thangna amuk thinduna halamle haina agency ki pawna phungdurakli. Laikhidraba JMM gi lusingba adugi maming Shankar Rawani se yankai aduga maki loinabi adugi mamingna Balika Devi se nifuga teret kawi. Jharkhand state ki Dhanbad district ki Dhanbad police station ki manung chanba Bawara area dagi ni haina Dhanbad city puba superintendent of police ASP Ram Kumar na media da phungdokre. Matai manau ani si ngasi ayu anganba matamda mayumda ayuki sa thaknaba thorang tawringada sakhangdaba khulai masa paiba miyoi anina sangsilaklaga makhoina pairakpa 9mm pistol na mathang khanghaudana kapsilakpadagi khetlaga chatkiduna pakhatpaga loinana lek tharaga laikhibane. Khudakta assailant aniduna pairakpa Shuri amana amuk mathang thindatpadagi phibam luna soklaga masagi yum aduda sikhibani hairi. Matam ikan kanadana nongmai kapagi makhol hek tabada yum thangnana leiba miyoising sensinnarakpada matai manau animak siraga lairama thengnabaga loinana khudakta police ta paw pirakpadagi SP masamak DSP SK Sinha amadi atai police officer singi asauba team ama sport tamna changsilakpada matai manaudu ina pungang na sina phangkibane. Miyatpasing aduda yumlonaba miyoising amadi police team yoroktringaida mangjongnana gari masada sienkibagi khudam phangle. Thawdok thokphamdagi police na mihatpada sijinaba 9mm pistol gi ahangba tokning amaga shuri amaga phangba ngamkhre haina SP Kumar na media da pawdamlakli haina supoksisna makhatari. Loisilakpo ena Manipur gi maru oiba paw maraki mikhal Olukhoi P Bram Hokip amasum Ginjuan Hau Zau BJP gi mirep oiragani haina laukthokre. BJP gi mirep oigadabesing gi ming laukthorappada Lilong AC gi di yorakhidre irang horakre. Lakliba November 3 Manipur gi tungan assembly constituency mangagi maraki mikhal pangthokadoriba sida BJP gi mirep oigadabesing gi ming laukthorappada Lilong AC gi di yoramkhidre. Lilong gi khosawnaraba miyamna irang horakre. BJP gi Central Election Committee gi mifam pangthoklaba matungda maraki mikhal asida Wangoi Wangjing Tentha Saitu amasum Singhat AC dagi BJP gi mirep oigadabesing gi ming laukthoraglaga Lelong AC gi di laukthораkhidaba thawong asibu yaningdaba phungdokladun irang horakhiba khoisawnaraba miyam aduna ngasi nungthul BJP Lilong Mandal gi office thugaikhi. Miyam aduna office manungda leiramba posting amadi BJP gi phiral mai thaduna National Highway 102 thinglaga protest tokhi.
ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 3ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ 5ꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜꯗ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯗ ꯂꯤꯂꯣꯡ ACꯒꯤ ꯌꯥꯔꯛꯇꯕꯁꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯅꯤ꯫ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯒꯗꯕꯁꯤꯡꯒꯤ ꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯗ ꯂꯤꯂꯣꯡ ACꯒꯤ ꯌꯥꯔꯛꯇꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ꯫ ꯂꯤꯂꯣꯡ ACꯗꯒꯤ BJPꯒꯤ ꯃꯤꯔꯦꯞ ꯊꯥꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ AC ꯑꯁꯤꯗꯒꯤ BJPꯒꯤ ꯃꯤꯔꯦꯞ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯊꯦꯡꯛ ꯌꯨ꯫